VIP Protection Group ta sathakhiba attack condemn tawi usit thawoidabagi moong toroklabanina rules of law leiba lamdamni haibadu sengna utkani Chief Minister aikhoi maselni wakhal taminaraga hanagi fibamda halakani khalambani adubu usit thawoidabagi moong toroklabanina rules of law leiba lamdamni haibadu sengna utkani haina VIP Protection Group ta attack torokhiba singi maphamda Chief Minister N Birena akanba wafam thamlakli Jiribam gi dama khongsan khiwa CM gi Advanced Security Team da ngasi ayuk Imphal Jiribam National Highway 37 ki Kotlen yoromdai da ti laijang khul manakta khulai matik sana pairaba kuki militant singna attack tarokpada soktuna Siza Hospital da layeng chathariba Moirangthem Ajes ki phibam Chief Minister N Birena satuna yengsin khre Yengsin khongchat aduda attack adugi matang da paumi singna hangba wahangi paukhum piraduna Chief Minister N Birena hai aikhoi masel ngaktani haiduna haukhiba matam singda ka hena khut handana lakhibani state asida lengak leitabagum usi thawoidaba muongda chatharakliba attack asida khangduna leiro Chief Minister gi convoy da attack taropa haibasi CM amasung lamdam asigi miyam da attack tawbani Phibam asidadi rules of law leiba lamdam ama oibagi chapchaba thabak tawgani masida lengakta kanana sawgati sawgatloi khanbiro amadi miyamna sumateng pangbiu haiki amaromda hayeng leiba popanumita Jiribam da chatkadra haina paumi singi wahangda karamba matamda chatkani haibadu chapchana hairamdrabasu matang chana matam chana khanghallake haina Chief Minister na phongdoklamki Jiribam da chatkadariba CM gi khongsit ki mangoinena ngasi Jiribam da jangsin khiwa security ki kangbuda ambush tawsilakpada personnel ama sokle Kuki militant singna landarakpagi hojik akanba irang thokliba Jiribam da Chief Minister N Biren chatuna district asigi hojik oriba phibam hakhengnana yengsinbagi khongchat ki mangoinena ngasi Advanced Security Team ama National Highway 37 Imphal Jiribam lambida jiri tamna changsinbada Kangpokpi district ki New Kaithel Manbi Police Station gi manung chana Ti laijang hariba mafam asida Kuki National Front MC gi kangbu ni singnaba singna ambush tawsilakpadagi Manipur Rifles ki personnel ama soktuna hospital da laikanakre Advanced Security Team asina Kotlen dagi kilometer 3 rom chatlaga leiba ti laijang hariba mafam asi yoksilakpa matamda hana singthakta lumduna leiramba KNFMC gi Kedar Singna Security Force ki mamang thangba gari da nomai kapsinduna ambush tawsilakpani Maduda Advanced Security Team gi mamang thangba gari gi driver adugi nangal gi sarukta nomoina panduna Haksang gi lungs ki sarukta asok apan nangle soklaba MR personnel adugi maming Moirangthem Ajes Elias Bobo chahi kunganipan apokpa M Syamjai kawi Thanga ngaram laikai dagini hairi soklaba personnel asi khudak talangol da leba Siza Hospital da pukhatuna hojik laikanari KNFMC gi kangbuni chingnaba singna nomai kapsinduna ambush tarakhiba aduda Advanced Security Team gi kangbuna su handuna nomai kapki makhatana masing yamlaba combined force ki kangbu mafam adu thomjinduna ti laijang gi chingi saruk singda Operation singba sathaki hojik fawbagi oinadi mifami pungi paudi fangdri panba yabadi ngarang Bharat ki Prime Minister wasakpagi tharamda saruk yaruba matung ngasi Chief Minister Imphal thorakre ngasi Imphal da thoraklaba matung hayeng helicopter da Jiribam gi damak Imphal thadoknaba sem sarambani madugi damakta ngasi Advanced Security Team oina National Highway 37 Imphal Jiribam lambi da security ki kangbu jiri tamna changsin khibani hariba Advanced Security Team asi jiri tamna lakadore haibagi pau asi chapchana fangbadagi KNFMC gi kangbu ni chingnaba singna ambush tawnabagi damakta ti laijangi mafam asida ngaiduna lerambagi video sur social media da thaganaraki loinana KNFMC gi kangbuna Advanced Security Team gi kangbu sing Jiribam tamna thawjilakpa adusu video recording tahobagi footage amasu social media da thadorakli Kuki militant singna Jiribam gi Harinagar da laiba thong sidoklamle Makha Basti da laiba police packet amasu mai thadoklamle Ngarang numidang pung mapan rom taba matamda Borobekta subdivision gi manung chana Ziri Tipaimuk Road GT Road paring dalaiba Harinagar dalaiba thong haina khangnaba yot ki thong asi Kuki militant chingnaba singna sidoklamle hairi Pawasina hai thong asi sidoklamle haibasi manak nakpada laiba khunja singna khangalakpadagi Assam Rifles ki kangbuda paw pirakhibani hairi
ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯣꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯊꯣꯡꯒꯤ ꯃꯌꯥꯏꯗ ꯍꯥꯞꯄ ꯌꯣꯠꯀꯤ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯐꯛꯇꯣꯛꯂꯒ ꯊꯣꯡ ꯃꯈꯥ ꯑꯃꯗꯤ ꯑꯅꯛꯄ ꯃꯐꯝꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯈꯨꯗꯛꯇ ꯊꯣꯡꯒꯤ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯣꯡ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯆꯧꯕ ꯒꯥꯔꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤ ꯇꯤꯄꯥꯏꯃꯨꯛ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯕ ꯃꯈꯥ ꯕꯁꯇꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯄꯨꯂꯤꯁ ꯄꯦꯀꯦꯠ ꯁꯪ ꯑꯃꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫